Lakhipur online na puthokjaba November gi tang 8 ningthaukaaba numit ki Khomjinba Pao tabirase. Ahanbada maroipa Pao. Manipuri Youth Front of Assam Maifagi Marisuba chahi gi mifam pangthokre. Jayol anirom suraba phawbada Silchar National Highway gi ahong sangbam nilima thiba phangdana leiri. Senjam Dhirendra Kumar na iramba lairik ngaihaktang nokbenasi Rongpur Manipuri Society na phongkre. Manipur gi oina Jiribam district na COVID vaccine ahanba dose chamada chama kapa district oire amasung laingak na yu yonba sungbagi ayaba pipa yaningde hairaduna Jiribam da kada gi ima singna wakat mi pangthokre. Haujik mapungoi Pao tabirase. Manipuri Youth Front of Assam Maifagi Mari Suba chahi gi mifam pangthokre. Maifagi President Thangzam Projana mifam mapu aduga Tonsing Singhana mithunglen oibiki. Mifamda Maifagi Secretary General Soram Thoibana haukiba chahi lisingani ga kundagi lisingani ga kunithoi phawba pangthokhiba thabak thauram sing amadi chaka chading phongdokhi. Matungda lisingani ga kunithoi dagina lisingani ga kunmari phawba pham paigadaba Central Executive Committee semki. President oina Thangzam Project Vice President Tambamayum Rehanuddin Amadi Probir Singha, Secretary General oina Tambamayum Salauddin, Assistant Secretary General Tambamayum Habibur Rahman, Joint Secretary W Surendra Singha, HRD Secretary S Thoiba Singha, Game and Sports Secretary KS Indrajit Singha, Information amasung Publicity Secretary Karam Nilan Singha, Organizing Secretary Subhas Singha, Finance Secretary oina Pariton Singha ga loinana Executive Member Mapanga Punna Mihut Kunmathoina Saba Maifa Mayai Sangi Body Semki Aduga Pautakloi oina Seram Herajit Ranjit Singha Tonsing Singha bo Khanki. Mifam na kupna khanaraba matungda Manipuri loan bo Assam Sarkar gi Associate Official loan ohenabagi damak akanba khongjang kaya jangsinana bahonaba tha sigi tang kunithoi amadi kunhumdoida Imalon gi damak hunger strike pangthokpa lunana tongan tongan ba CSO Singapurna khongjang kayamarom changsimina ba haina warep lauki. Thorom gi mithunglen Tonsingna Maifana tanliba Manipuri loan bo Assam Sarkar gi Associate Official loan ohenabagi damak changsinba yaba khongjang sing changsilakpada miyamna su support tobiyo haina phongdokhi. Silchar National Highway Ward number 33 laiba ahong sangbam Nilbir amadi Ekabali gi machanupi ahong sangbam Nilima chahi kunipan haukiba October gi tang kunmari gi numidang wairam yumdagi thokibadagi hanjalaktri nupi macha sina chayol anirom thiba phangdana mafam khangdana leirakpagi matang asida Assam Trinamool Congress ki State Secretary Dr. M Santi Kumar Singhana lenga ki mathakta pendaba phangdokre. National Highway da ngarang chatuna Nilimagi mapabung amadi mamaga unaduna akupa wari sanakibaga loinana nungaitaba phongdoktuna imung manungi awabada su saruk yaminaki. Chayol anirom sujilaklaba phawbada leingakna Nilimagi langla langjin amata puthokpa ngamdabada pendaba phongdokkibaga loinana nupi singi mathakta miyot minai chathabada leibak asigi manungda Assam na makok thongna leibasi mangarak sure haina Dr. Santi Kumar na phongdokladuna Nilimabu athuba matamda thi humduna puthokpinaba Kasar District Administration amadi Police Department ki minyeng chingsinlakli. Loinana CSO singna thodokasigi matangda akanba kholaw lawhaningbagi apamba phongdokhi. Masi hakna leijari ba mafam si Kasar Silchar ki National Highway da leiba ekhoigi majaibmo ahong sangbam nilibigi yumdani Maki machanupi ahong sangbam Nilima Singha haukiba October gi tang kunga mari da yumdagi numidang wairam thabak amagi thokibadagi hamjilakte haibase akoi tabadi kuijare masiga mari lainana haukiba tang kun manga da Silchar Sodor Thana da chatuna FIR ama sing case ki mathakta loss tawre family na adubu madugi makhatana karigumba tangdangba information amata investigating agency singna family da pirakpa ngamdaba amadi ngasi numit 13 ni chupna thiba khangdana lerakpagi awaba kaya ase akoi yengsiluge haiduna ayakna Assam Trinamool Congress ki maigedagi buchinjaraga laksabani ai Nilimagi mapani
Nilbir kawi ay minna ngasi ay janopi October ki tarik kunmari dagi sandagi pung taru makhai dagi thokraga Hanuman mandir da Hanuman darshan tawagi chachagi bani adubu lambi mina power na pure ngasi bauba halakte numitra marini shuro ado akhona tarikun mangada police da missing case ama file tawjare adubu police na di osigi taraf tagi di jamna phajana thabak sudai hiba humba changhalli adubu ngasi bauba makini haibada phange haibase wafam ama bauba phangde akhoida masina akhoina nungnangana asukwana leli base akhoi asamgi kasargi manungda leiriba meitei mayam pumbana haubiduna akhoi meitei da sokpasibu khanganbira araga mayamna ay minje kabali kawi ay ninimagi mamani nasi ay isang piniliman na mitra mari mga na sure na halaktaba kari mata mapaw phangna base ay jam nungaya de mayam koi na osi sana su haye base osi sana di jam phajana di mateng tawjeri akoi gi do ngasi phawdi kari mata paw loita base ga jam nungaya de ngasi ay gi isara thoi ba sumana ate mi gi mama ma para thoma di mi gi mama moi su ay na ngasi nungai te ngasi ay gi nungai te le ba mayam su moi su phangadamni asi hairaga listen Lakhidraba Senjam Dhirendra Kumarna Masana Iramba Lairik Ngaihaktang Nokbinasi November gi tang taruk Nongmaijing numita Rongpur Manipuri Society na Fongkre Masagi Sangai da pangthokiba Lairik Phongbagi Thoromasida Rongpur Manipuri Society ki President Senjam Sanatomana Mayai Tangbal Phamki aduga Kamini Kumar Award Phanglabi Aibi Laurembam Ongbi Nina Debina Athoiba Mithunglen amasung Lupki Vice President W Prajababuna Guest of Honor Oibiki Thoromasi Dr. Soibam Haridasna conduct Obiki Larigasi ki matangda Pukrambam Kalachana Nainaki Senjam Basantina Lakhidraba Aibagi Punsiwari ki matangda Wangangki Thoromasida Ningomba Manihar Pandemam Hemchandra Bijuna Chingba Miyoi Kayana Wangangki Panbajai Senjam Dhirendra Kumar Silet ki MC College Tamki Manipur ki Oriental College tagi graduation loiki Jiribam ki school kharada oja oina leiramba matung Lisinganiga ohumda thabak tagi pothaki Khanganjaba ama Health Care amadi Paramedical Science da University Grants Commission na sakhanglaba chahi amagi diploma chahi anigi advanced diploma aduga chahi ahumgi Bachelor of Vocation course tamba yaragani Institute of Medical and Paramedical Science Silchar amadi Gracewell Hospital Meherpur Silchar anina kusam naduna Lingya Vidyapit University Faridabad ki makhada course asi tambiba hore coursing asida ming chanbagi aroiba numit November gi tang 12 ni Healthcare ki field da skill development oiriba medical laboratory technician operation theater technician physiotherapist radiology imaging technician patient care management na chingba 12 pass tawraba singna tamba yaraba coursing asi tamduna isana isabu thabak bijabagi kudong chaba lobiyo akupa marol gi damak Institute of Medical and Paramedical Science Ismail Market Central Road Silcharda lengsimbirabu natraga Mobile number 93957324456 da pau phaunabiyo District Administration Jiribamna Sinduna Jingnong Lekai da leiba DC Office Complex da COVID-19 vaccine kapa yaraba miyoi singi oina ahanba dose chama da chama kapkibagi award achievement ceremony ama ngarang pangthokre toromadu da DC Jiribam W Malemganba Chenglei IAS
Additional SP Jiribam AK Sadananda Singh MPS amadi CMO Jiribam Dr. E Okendra Singh Chief Guest President amadi Guest of Honor oina saruk yaki mana yenthokpagi thoram asiga mari lenana Jiribam district asida COVID ki ahanba dose vaccine kapnana bahona kibada achoba thodang laukiba CSO Singh amadi official miyoi kunthani thoida award jentokki thorom ga mari lenana DC Jiribam W Malem gan machengaina phongdokibada thorom asina Jiribam district ki oina apunbagi saktam utpata natana apunbana pangalni haibagi saktam su uba phangle haiki ahanba dose vaccine kapkraba matungda anisaba dose vaccine su achieve taunana bahotnari loinana Jiribam district asi picture basu Manipur gi oina yamnamak maru oiba district amani haina su mahakna makhatana phongdoki CSO sing media sing administration police like a lot of say actually akoi bika ti action alna akoi se yang picture basu akoi na akoi district ta tilli ba akoi ero se mayam na pulak apun moina tawragani we can achieve anything higher do aga akoi 100 good amne Jiribam district ki Chingdong Kaida Coalition Against Drug and Alcohol Kadagi Ima Singna Thoglaktuna Lengakna Yuyonba Amadi Sungbagi Ayaba Piki Bagi Warep Handuku Hairaduna Miam Gyoiba Wakat Mipamama Ngarang Pamkre Wakat Mipamaduda Lengakna Yu Yonbagi Ayaba Piki Bayaning de Yu legalize Tobagi Warep Kudakta Handuku Nisabu Sandal Lambi Oina Ontok Bayaning de Miyobagi Punsidagi Revenue na Lubra Hygienic Oiba Yu Haibasi Kadaibu Kobage Yu Dagi Lakpa income Natrabadi Manipur Yate income Laitrabara Legalize Toba Yu Taglabadi Crime Tokloidra Haibana Chingba Play Card Sing Paiduna Wakan Mipamadu Chathaki Hairi Chahi Chamaga Yankairom gi mamang lising amaga chanipan humbudrani thoida Taken Ningthau Bir Chandra Maharaj ki matamda akan balaina laichat amana maram oiraga pak chauna asi ana thoktuna mutpa yabagi phibam yaururaba Bazal Ghat Meitei Khungangni Kagartala dagi awang pangna kilometer 15 rom chatlaga leiba Bamutia gi manung chana leiba khungang asida paktaknana laina laichat thokibadagi khunja sing asina thajaba matungina harinam sonduna Bhagavan Krishna gi murti saduna pushparat haina khangnaba kangsingki amasung kirtan sakson ki hairiba kangchingbagi thorom asi handaksu November gi tang 5 da pangthokre Krishnadas Sharmana laigi thorom pangthoki Mahakna hai chahi chamaga yankairom gi mamangdagi asumna Bhagavan Sri Krishna lingkhatlaga kangasi mamang mayai amadi maning leikai phauba kangchingi hairi Tripura gi atai mafam kadai dasu asumna kangchingba thengnade haina Agartala dagi RK Tarunjit na paudam lagli Aroibada Maroi Pao Amukhanna Manipuri Youth Front of Assam Maifagi Marisuba Chahigi Mipam Pangthokre Chayol Anirom Suraba Phaubada Silchar National Highway gi Ahong Sangbam Nilima Thiba Phangdana Leiri Senjam Dhirendra Kumar na iramba lairi ngaihaktang nokbenasi Rongpur Manipuri Society na phongkre Manipur gi oina Jiribam district na COVID vaccine ahanba dose chama kapa district oire amasung laingak na yuyonba sungbagi ayaba pipa yaning de hairaduna Jiribam da kada gi ima singna wakat mi pangthokre Lakhipuronline YouTube channel gi Khomjinba Pao sandok chaba ngasigi oinadi matang asidaloi jare